ꯖꯨꯟꯒꯤ ꯇꯥꯡ 12ꯗ ꯐꯣꯡꯕ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯥꯎꯗ ꯍꯥꯔ ꯄꯨꯕ ꯇ꯭ꯔꯛ 3 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯁꯉꯥꯏꯀꯣꯠ ꯑꯦꯔꯤꯌꯥꯗ ꯍꯥꯔ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ 3ꯅ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯉꯥꯏꯀꯣꯠ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇ꯭ꯋꯤꯅꯤꯡ ꯚꯤꯂꯦꯖꯇ ꯂꯣꯠꯂꯒ ꯊꯝꯂꯝꯕ ꯍꯥꯔ ꯄꯨꯕ ꯇ꯭ꯔꯛ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯧꯕꯒꯤ ꯑꯣꯏꯅ ꯊꯤꯒꯠꯄꯗ ꯍꯥꯔꯁꯤꯡ ꯑꯁꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯣꯔꯗꯥꯟ ꯚꯤꯂꯦꯖꯇꯒꯤ ꯂꯦꯟꯄꯨ ꯀꯧꯕ ꯑꯃꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯊꯥ ꯑꯁꯤꯒꯤ 10ꯗ ꯍꯥꯔꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯇ꯭ꯔꯛꯁꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯣꯃꯣꯏ ꯚꯤꯂꯦꯖ ꯐꯥꯎꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯔꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯅꯤ꯫ ꯂꯝꯕꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯖꯧꯄꯤꯗ ꯍꯥꯔ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯊꯠꯀꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯂꯣꯠꯂꯒ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯥꯔꯁꯤꯡ ꯑꯁꯤ ꯍꯩꯖꯥꯡ ꯚꯤꯂꯦꯖꯇꯒꯤ ꯊꯥꯡꯅꯤꯌꯣ ꯀꯧꯕ ꯃꯤꯁꯛ ꯑꯃꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯤꯅꯨꯡꯒꯩꯗ ꯂꯩꯕ ꯐꯔꯇꯤꯂꯥꯏꯖꯔ ꯗꯤꯂꯔ ꯁꯨꯔꯖꯤꯠ ꯁꯤꯡꯍ ꯀꯧꯕ ꯑꯃꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯐꯥꯒꯠꯄ ꯇ꯭ꯔꯛꯁꯤꯡꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯃꯁꯨꯡ ꯒꯥꯔꯤꯗ ꯄꯨꯔꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ MP09-4E6178 DA ꯕꯦꯒ 200, MN04-7993 ꯌꯨꯔꯤꯌꯥ ꯕꯦꯒ 200 ꯑꯃꯁꯨꯡ MN4A6729 ꯌꯨꯔꯤꯌꯥ ꯕꯦꯒ 200ꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯍꯩꯔꯣꯏꯁꯤꯡ ꯒꯥꯔꯤ ꯇꯣꯡꯍꯟꯗꯕꯒꯤ ꯊꯧꯑꯣꯡ ꯇꯧꯕꯤꯒꯅꯨ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ꯫ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯚꯥꯔꯥ ꯍꯟꯊꯅ ꯄꯤꯅꯤ ꯈꯟꯕꯗꯒꯤ ꯇꯣꯡꯍꯟꯕꯤꯗꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯦꯗꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟꯗ ꯃꯔꯨꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯗꯦꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯐꯤꯌꯔꯁ ꯊꯧꯅꯥꯎꯖꯝ ꯁꯨꯃꯣꯜ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯤꯇꯝꯕꯔꯥ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯂꯩꯉꯥꯛꯀꯤ ꯒꯥꯔꯤ ꯑꯇꯣꯡꯕ ꯂꯦꯞꯇꯕ, ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯄꯨꯔꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯀꯥꯡꯂꯣꯟ ꯂꯩꯇꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯋꯥ ꯆꯩꯊꯦꯡꯀꯌꯥ ꯅꯪꯍꯜꯂꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯐꯣꯔꯝꯗ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯇꯣꯡꯕ ꯃꯇꯝꯗ ꯌꯥꯔꯤꯕꯃꯈꯩ ꯃꯃꯜ ꯇꯥꯅ ꯂꯧꯕꯤꯒꯗꯕꯅꯤ꯫ ꯃꯃꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯣꯡꯍꯟꯕꯤꯗꯕ, ꯃꯍꯩꯔꯣꯏꯁꯤꯡ ꯎꯕꯗ ꯈꯥꯝꯕꯤꯗꯕ,ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯑꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯍꯩꯔꯣꯏ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏꯒꯤ ꯂꯟꯅꯤ ꯈꯪꯕꯤꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯃꯁꯤꯟ ꯇꯝꯕ ꯆꯠꯄꯗ ꯑꯇꯣꯡꯃꯟ ꯚꯥꯔꯥ ꯃꯟꯇꯤꯛꯅꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯖꯨꯟ 15ꯗꯒꯤ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯦꯗꯨꯀꯦꯁꯟ ꯖꯣꯟꯅ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯑꯦꯖꯨꯀꯦꯁꯟꯒꯤ ꯃꯔꯨꯑꯣꯏꯕ ꯈꯪꯃꯤꯟꯅꯗꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ, ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯍꯟꯅꯕ ꯀꯥꯡꯂꯣꯟ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯖꯨꯀꯦꯁꯟꯕꯨ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯤꯌꯨ, ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯦꯖꯨꯀꯦꯁꯟ ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯀꯤ ꯑꯈꯪ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ꯫ RTE ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕꯤꯌꯨ, ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯔꯤꯒꯨꯂꯦꯁꯟ ꯑꯦꯛ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕꯤꯌꯨ, ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯕꯁꯨ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯒꯥꯔꯤ ꯑꯇꯣꯡꯕ ꯂꯩꯉꯥꯛꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯑꯃꯗꯤ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯁꯤꯑꯦꯝꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯅꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯝ ꯅꯅꯥꯎ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯁꯤꯑꯦꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯧꯗꯨꯅ ꯂꯥꯛꯄ ꯅꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯁꯤ ꯔꯤꯝꯁ ꯃꯣꯔꯒꯇꯒꯤ ꯂꯧꯈ꯭ꯔꯦ꯫ ꯖꯦꯑꯦꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯂꯥꯏꯁ꯭ꯔꯝ ꯃꯦꯃꯅ ꯍꯥꯏꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯥꯝꯕꯝ ꯅꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯇꯝ ꯁꯥꯡꯅ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯑꯦꯝꯒ ꯖꯦꯑꯦꯁꯤꯒ ꯎꯅꯕꯗ ꯁꯤꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯑꯦꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯁꯤ ꯂꯧꯕꯅꯤ꯫ ꯁꯤꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯝꯕꯝ ꯅꯅꯥꯎꯒꯤ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀ ꯆꯥꯟꯅꯒꯗꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃ ꯍꯥꯞꯀꯅꯤ, ꯂꯣꯏꯅꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯃꯍꯥꯛꯀꯤ ꯀꯔꯃ ꯄꯥꯡꯊꯣꯛꯄ ꯅꯪꯅꯕ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯒꯅꯤ ꯑꯃꯗꯤ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ SI ꯖꯤꯇꯦꯟꯗ꯭ꯔꯣ ꯖꯃꯤꯟꯗ ꯊꯥꯗꯣꯛꯄ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯡ ꯑꯁꯤ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯅꯔ, ꯐꯤꯔꯣꯜ ꯁꯥꯂꯤꯕꯁꯤꯡꯅ ꯌꯦꯜꯍꯧ ꯏꯅꯥꯠ ꯃꯨꯠꯊꯠꯅꯕ ꯈꯣꯡꯊꯥꯡ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ꯫ EYL ꯌꯦꯜꯍꯧ ꯏꯅꯥꯠ ꯁꯤꯡꯅꯩ ꯍꯥꯏꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯁꯣꯃꯥꯒꯤ ꯃꯊꯛꯇ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯅꯔ ꯑꯃꯗꯤ ꯐꯤꯔꯣꯜ
सालिबसिंगना येलहौ इनाट मुथतनबा खोंथांग खुदक्तगी लेपकदबनी हाइना इनाट योखतलु EYL गी चेरोल अमना हाइरे चेरोल असिना हाइ उमंग लाइ हराउबदा लाइथौ तिनथौदा सिजिनरिबा फिजेल लाइतेंग असि मतंग मतम चाना सिजिनबियु मदु नतबिदा इरमदम इरैपाक असिदा इनाट योखतपगी मिंगदा ड्रेस डिजाइनर खरना मतत मतत कक्थत्तुना हाना लेजरंबा मसक मचेत अदु थुगाइरकपा मतमदा इरैचासिंगना तुमिना लेबिगद्रा हाइना हंगनदुना इनाट योखतलुकी लौ थौमीसिंगदा तुमिना लेथोक्लोय लमदम असिगी येलहौ फुरुपसिंगी नाट चनबी इरैपाकी ngamkhaiगी सक्तमदा सिंगनरकपा मुथतनबा होनरकलबदी थवाइना पंथा पीरबसु मायोनगनी EYL ना कैदौनुंगदा इनाट मुथतनबा होनरकपसिंगदा करिगुंबा पोसक अमतदा मंतिकनदुना वारोइसिन पुरकलोय हिरम असिगा मरी लेनना लुपकी लोसंगदा लाकपीनबा हाइबा पाउचे ओइना पीदुना लाकपीनबा हाइजबदा थवोयदबदगी अमदी खुनाइसिगी तुंगी मिरोलदा लान मतौ तमखिनबा लाइ हराउबगी फिजेल लाइतेंगबु सोशल मीडियादा लान लमजिंगदुना वीडियो थागलिबा अदु लुपना क्लिप अदुबु ककपीनबा हाइजबदा ताबीद्रबा अमदी हेन उसितबा मओंगदा हेन येलहौ इनाट पु सिंगनदुना थागलकपा मरमना लुपना लाइस्रम सोमागी मथक्ता फिल्मगा मरी लेनबा हिरम खुदिंगदा वाखल तामिनद्रिबा फावबा अथिंगबा थमले करिगुंबा अथिंगबा असि थवोइरक्त्रगदी लेबाक मियाम अमदी लुप कयाना लौखलकपा थबक थोरमदा मसा मसाना याना लौजगदबनी लुप अमदी लेबाक मियामना चंगसिलिबा येलहौ इनाटकी मसकपु चटनबीबु योखतपदा इरैचासिंगना सौगतपियु हाइनसु अपील तौरकली अतोपा मपालमगी पाव अमदा अफगानिस्तानदा युहा हाबदा मी 1,000 सिरे ngasi anganbada nongpok Afghanistan gi chingya oina tawba lamdam amada Richter scale da 6.1 yoba yuha habagi thodok ama thokibadagi mi 1,000 rom sikre amasung 1,500 rom na sokre haina pawgi sourcing hairi Pakistan ga lona ba mafam manakta thokiba yuha haba adugi I paw ningthina phangba ngamdri adubu mayai oirap kanba yuha haba aduda area aduda yum kya kinthaki निखिबा मफमदु लैरोल नुंगदा किलोमीटर 10 रोमक लुबदनी मरम अदुना अमुक्का हेन मांग ताखिबनी हाइना थाजरी महौसागी मांग ताकपगी थौदोक असि ममांग सहीगी अगस्त थादा अफगानिस्तानदा नमफुदा शासन पाइसिनखिबा तालिबान गी सरकार गी दमक अचौबा सिंगनबगी मसक ओइरी युहा हाबगी थौदोक थोखरबा मतुंगदा रेस्क्यूअर्स सिंग हेलीकॉप्टर दा चंगसिन की अदुबु इंटरनेशनल एड्स एजेंसी कयादी तालिबान शक्ति पाइखिबा मरमना अफगानिस्तान थादोकलगा चटखिबदगी अवा अनादा मतेंग पांगबगी थबकसी यामना लुगदौरे कंफालदा कोइसिललगा लैबा अमसुंग चिंग लंबी ngakta ओइबा तौबा टॉक्सार्स की जो हेन पिकपा लैबाक असिदा रेस्क्यूअर्स सिंगना मनुंग हंजिनबा एरिया दा यौसिनबा हाइबसी यामना खुदोंचादबा अमनी अवाबा फिबम असिना मरम ओइदुना तालिबान इंटरनेशनल मतेंग पीनबा अपील तौरी युमनोलनबा पाकिस्तान की मर्टियोरोपोलॉजिकल डिपार्टमेंट फोंदोखिबा मतुंग इना युहा हाबगी एपिसेंटर अदु अफगानिस्तान की पातिका प्रोविंस दा खोस सिटी दगी खारोम दा किलोमीटर 50 रोम चलगा लैबा मफम दा ताकी हारे युहा हाबा अदु दा किलोमीटर 455 रोम थापा पाकिस्तान की कैपिटल इस्लामाबाद फावबा सनिल फंखी हारे अतोपा पाव अमदा कंबोडिया दा मालेम की ख्वाइदगी चाव nga फाखरे थुमही चेंदबा असेंगबा इसिंगदा लैबा मालेम की ख्वाइदगी चाव nga नि हाइना रिसर्च सिंगना फोंदोकपा nga अदु कंबोडियन खुंजा सिंगना मेकोंग तुरेलदगी फाखरे हौजिक फावबगी मनुंगदा मालेम की थुमही चेंदबा इसिंग की ख्वाइदगी चावबा nga की रेकॉर्ड ओइरबा स्टिनग्रे अदु केजी 400 लुमी मधु तोरबान दा चिंखनबा होनबदा मी 33 रोम चंखे फुट 12 सांगबा nga अमोम अदुगी मसक मोंग अदुगी मरमदगी खेमेर लोंदा बोरामी हाइबदी फुल मून हाइना कवी महाकी चथोक चसिन अमसुंग लिचत साजत अदु साइंटिस्ट सिंगना मॉनिटर तौबा यानाबा इलेक्ट्रॉनिक ओइना टेक तौरबा तुंगदा तुरेल अदुदा nga अदु थादोखरे नेशनल जियोग्राफिक चैनल दा मॉन्स्टर फिश शो की एक्स होस्ट अमसुंग हौजिक मेकोंग तुरेल की मतंगदा कंजर्वेशन प्रोजेक्ट यावरिबा बायोलॉजी जेट्स ऑर्गन फोंदोकपदा मसी मालेम की ख्वाइदगी चावबा nga अदु ओइबदगी पाव असि यामना मथु मरांग होनिंगाइनी हाइकी खमेर लोंदा बोरामी कौबा nga अदु तुरेल अदुगी अवांग थंगबा कंबोडियन की सरुक परिंगदा को प्रिहा इथत्ता हौखिबा चयोलदा फाखिबनी अतोपा साना खोनाबगी पाव अमदा नेरोका फुटबॉल क्लब की ट्रायल पांथोकनी
नेरोका फुटबॉल क्लब की सीनियर प्लेयर खन्नबगी ट्रायल सेलेक्शन था असिगी 14 दगी 30 फावबा अयुकी पुंग 8 तगी 12 फावबा पांगथोकनी। ट्रायल सेलेक्शन असी कोइरेंगैदा लैबा हियाई फुटबॉल एकाडमी ग्राउंड पांगथोकनी। सरुक यानिंगबा सीनियर फुटबॉल सानारोय सिंगना हेन अकुप्पा मरोल अमदी मरी लेनबा पुनमक नेरोका फुटबॉल क्लब की सेक्रेटरी दगी खंगलबा यागनी हाइरि। ngasiगी ओइना अरोइबा पाउदा हेरो जूनियर वुमेन्स नेशनल फुटबॉल दा मणिपुर उत्तराखंड बु गोल 13 सिनोदा थोइख्रे। ऑल इंडियन फुटबॉल फेडरेशन की मिया मखादा असम की तोंगान तोंगान मफम मरी दा चथरिबा हेरो जूनियर वुमेन्स नेशनल फुटबॉल चैंपियनशिप 2022 की ngasi सानखिबा ग्रुप ए की लीग मैच दा मणिपुर ना उत्तराखंड बु गोल 13 सिनोदा माइथिबा पिखरे। ngasi सानखिबा मणिपुर अमदी उत्तराखंड की वन साइडेड ओइबा मैच असिदा मणिपुर की माइपाकपगी गोल ओइनाम बबीता देवी ना मैच की मिनिट 3 अमदी 53 ता गोल 3 इफम रोमिना बेगम ना मैच की मिनिट 95 गोल अमा मोइबुंग खोंबम संजना चनु ना मैच की मिनिट 51 59 55 अमदी 59 गोल 3 उसम लक्ष्मी देवी ना मैच की मिनिट 52 गोल अमा तोइजम थोबिसना चनु ना मैच की मिनिट 63 गोल अमा थिंगबाइजम संजिता देवी ना मैच की मिनिट 59 गोल अमा खुंद्राकपम भूमिका देवी ना मैच की मिनिट 59 अमदी 40 गोल 2 अमसुंग किमते लागेल ना मैच की मिनिट 80 द गोल अमगा चंदुना पुन्ना गोल 13 चनखिबनी। मणिपुर की मथंगी मैच था की 14 की अयुक पुंग 9 दा मणिपुर अमदी आंध्र प्रदेश ना सानरगनी। ngasiगी matang asida video asi loisinjare channel asida anouba changbirak poragadi subscribe tawsanbiyu haina ningsingjari aina pathokjabada soikiba lan khiba yawrbasu ngakpiyu haina haijari।